Akaswani Imphal Lanthokchari Pawi Saktam. Saktam asida Manipur Startup Scheme to give venture fund loans to Kiba, Kendra the BJP Sarkar na sasan parakpadagi taknaba apaba ising yumthong kuding da fanganba, Manipur Sangai Festival isingani kunitoigi official theme song putokpa, Bharat ki Ningtam Ihogda Tribal Athobusing Haibasda Jati Thaki Mifam, Electric Gari season nanabagi pung thoganaba, Manipur Electric Mobility Policy lisingan kunitoi putokre, Rajya asida Enforces Springboard season aduna larik lai sutamnaba anoba thorang amasung, Akaswani Imphal ki ipau kangbuna jila gi una sandokjaba akhanaba thoramda aikhoigi Thobal Paumi Soibam Binoiga District Family Welfare Officer Dr. K.S.S. Memchagu unaba Mukhyamantri Ningthoukhongjam Biren Singh na hokiba thangza numita Startup Scheme to give venture fund loans tokre Imphal the scheme asigi matangda pangthokpa workshop amada venture fund adu loans tokibani Hiramasigi matang the Mukhyamantri na hai Startup Venture Fund asi Northeastern Development Finance Corporation net figi mating the loans to bani ingum sali singani tara taretagi Rajya Sarkar na scheme asi inkhalak liban naharol sing da thabak pinabagi pandam da paikhat pani hauzik phabu da startup lising taruklom da sale gi mating pikre Sri Biren na hai Startup si every talent lady ba mayam se koi moi ki revenue pi ne job seeker ho be mo job creator ho se ne This job creator will reach it. Tatong gabi hoy, may PDC ka sa ibi. May leasing yan naman, hospital, hotel, okay, bayan naman ito, sumay. Tayo pa rin naman ito, ito private, yan naman ito. Kasi ang sing na yan, isa sing nausing sila na mo yung pagkomi po siya pa na, invest pa dyan na ito ginaga. Workset ka sabi na ka. Kasi ako workset sana bagi youth skill center. Imphal East ka West ka, Soshanpur ka, 10 crore ke koi sanction to le aduga senapati crore sandial 5 crore aduga yumthok podi ni santhok hen bai koi panda Kendra ki Jal Shakti Mantri Gajendra Singh Shekhawat na lebaga sida Pradhan Mantri Narendra Modi na luchingba BJP Sarkar na sasan pairakpadagi thaknaba afaba ising yumthong kuding da phanganbagi chang yamna hengat hale haina phongdokre Imphal da Iran mita awang nopok lamdamda aying asagi khal kahendaba amadi wetland yokatuna tungkoi ni hingnabagi yumpam oiba haiba khana nainabagi thorum amada wapamasi Kendra gi Mantri na phongdokhibani mangna hai English ngani tara marigi mamang da Bharat apaba thaknaba ising phangbagi chang asi yumthong koti 3 lakh kontra oirambani adubu BJP Sarkar lakpadagi haujikti koti 10 lakh yankai da hengat khre Masina nupi sing da hana thengnaramba kudong zadaba sing adu singthaningai oina hanthare Jal Shakti Mantri Gajendra Singh Shekhawat na hai एक महिला कितना परिश्रम करती है नित्य प्रतिदिन दिखाई नहीं देती लेकिन कितना परिश्रम करती नरेंद्र मोदी जी से पहले इस देश में अनेक प्रधानमंत्री बने होंगे लेकिन किसी ने उस दुख तकलीफ दर्द को नहीं समझा देश में केवल 16% घर ऐसे थे ग्रामीण क्षेत्र में जहां पीने का पानी नल के माध्यम से आता था नरेंद्र मोदी जी ने कहा कि हम 2024 तक हर घर में पीने का पानी नल के माध्यम से शुद्ध जल उचित मात्रा में और उचित गुणवत्ता का पानी हर घर तक पहुंचाने के लिए काम करेंगे Manipur Sangai Festival isingani kunithoiga mari leinana Manipur haina mingthonba official theme song Mukhyamantri Ningthoukhongjam Birena lepak popo nimitta Imphal da phongkre theme song adu Manipur gi folk singer Mangka Mayang Lambam amasung magi kangbuna sakpani Hiramasiga mari leinana Sri Ningthoukhongjam Birena hai handak sahi gi Sangai Festival Rajya asigi tongan mafam 12 da thorom kaya pangthokani kumai asigi sarukama oina Senapati jila gi makhelda nat kyoba thorom sing pangthokani amadi masida Assam amasung Nagaland gi miyoi sing su saruk yana bakhangan kre sabol kangji si manu kangji bung haida koi kangla gi manu da leidiba lampak state da koi traditional dress madam dugi na koi ngarang yang ne phajum selaga sanarami adugi potu dei koi how dom no topseri so that Manipur gi leirami ba yamna kanom na history oi ba yamna ari ba potsi mayam se koi itang showcase to bi ana na ba na leibro margin gi da koi margin polo 120 feet above the hilltops below bi mafam du dei koi hang dore sangai na na ba topseri
ꯂꯣꯡ ꯃꯥꯔꯖꯤꯡꯒꯤ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯅꯤ भारत की निंगतम इहौदा ट्राइबल अथौबसिंगने लौकिबा थौदांगी matangda निंगथौकाबा नुमित्ता जाति थाकी मिफम अमा पांथोखरे इंदिरा गांधी नेशनल ट्राइबल यूनिवर्सिटी रीजनल कैंपस मणिपुर न सिंधुना मिफम अदु पांथोखिबनी थौरमदुदा सरुक याकिबा शिक्षा मंत्री थौनाउजम बसंत कुमार सिंह न हाय मियोइबा अमा ओइना इसागी हक खंगबा हाइबसि यामनमक तंगाइ फदे मी अमगी हक कैदौनुंगदा नाथैदुना थंबिरोइदबनी चाखोटपा राज्य अमा ओइनबगिदमक मांगलोमदा संसिलक्ली इसान इसागी हक नियम चुना सिजिनदुना अफबा चाखोटपा माइकैदा ओनसिलसि बसंत कुमार असुमना हाय When your economy gets affected, when your livelihood gets affected, people rise up in revolt. And those days, the British, they were lording over us, take out its resources and take it away for their own use and for their own good. But in that aspect, our tribal heroes, they rose up. They said, no, we will not tolerate this. They fought against injustice. Basically, when we move towards the future, we should be looking at the economy very, very seriously. Because if you don't have good levels of income, good development, good roads, if you don't have good schools, and if you don't get justice at the same time, everything has to go hand in hand. But economy also has to have primary importance. English ingani kuntaruk phawbada rajya sid electric gari sada kun sizinanabagi pandamda the Manipur Electric Mobility Policy lisingani kunitoi puthokre yumsakasha nimitta Imphal City Convention Center da numit nini sathagadaba electric gari amasung charging gi kudong jabasing amadi hybrid energy haiba workshop ama hokdokpugi tawramda Mukhyamantri Nongthombam Birena policy asi puthokibani Sri Birena hai electric gari miyamna pamna nabagi thawrang ama oina policy asigi makada gari gi registration tawba matamda motor vehicle tax sa da kuntra kakthaba yauri sarkar gi bibag singi gari leibada electric gari sing leibada hena kudong chaba pigani sakolapagi matungina lambi da gari chilhanduna nungsit motpugi sang wangkhalaktuna miyam gi haksel da singnaba amu oirakli Mukhyamantri na hai electric vehicle gi leiba mayams adagi gi total power gi da emphasis gi silipot mayams gi we have to support government of India's schemes such as faster adoption and manufacturing of hybrid and electric vehicles in India aims to reduce dependency on fossil fuel and to address issues of vehicular use. राज्य की शिक्षा विभाग अमसुंग एनफोसिस लिमिटेड न युमसकशन निमित्त एनफोसिस स्प्रिंग बोर्ड सिजन अदुना लाइक लाइसु तमनबगी याना वरोल अम सही तौनखरे कॉर्पोरेट सोशल रेस्पॉन्सिबिलिटी स्कीम की मखादा थौरांग असि सथरकपने याना वरोल सही तौनबगी थौरम अमदा मुख्यमंत्री नोंगथोंबम बिरेन अमसुंग शिक्षा मंत्री थौनाउजम बसंत कुमार सिंह सरुक याखे मकोई अनि की ममांगदा राज्य सरकार की एजुकेशन एस की ऑफिशियल सिंगा एनफोसिस लिमिटेड की मियोई सिंगा सही तौनखिबनी थौरमदुदा मुख्यमंत्री ना हाई स्कीम असि ओजा अमसुंग महिरोई सिंगदा हेन खुदोंग चाबा पीबगा लोइनना नेशनल एजुकेशन पॉलिसी लिसिंगनी कुनगी मखादा पाइखतपनी अनोबा एजुकेशन पॉलिसी असिना राज्य असिदा मपुंग फाना चनहनबा होनबदा मियामगी mateंग चंगी श्री बिरेन ना हाई National education policy under the Honorable Prime Minister Modi is fantastic and we have already adopted it. But for full implementation and the successful implementation, we need support from like you. So I am very, very grateful today for opening and for launching this kind of new venture. And my request will be if you can make and provide more facility, say like we are doing in school frequency. Till now we are not able to cover the whole around 1,000 schools because of the constraint of the fund. So if Infosys can help us give a boom to the masses. आकाशवाणी इम्फाल की इपाउ कांगबुना जिला जिला की उन्हें संदोकचबा अखनबा थौरमदा अखोई थौबाल पाउमी सोइबम बिनोइगा डिस्ट्रिक्ट फैमिली वेलफेयर ऑफिसर डॉक्टर के.एस.एस. मेमचागा उनबा आकाशवाणी इम्फाल की इपाउ कांगबुना पुथोकचबा इंटरव्यू प्रोग्राम असिदा डिस्ट्रिक्ट फैमिली वेलफेयर ऑफिसर थौबाल डॉक्टर के.एस.एस. मेमचाबु तराम ओक्चरी थगतरे नमो ngasiगी इंटरव्यू प्रोग्राम असिदा अखोइना डॉक्टर देकी खंगजनिंगबसी अखोइगी डिस्ट्रिक्ट फैमिली वेलफेयर ऑफिसर थौबाल की मखादा अखोइगी लैरिबा तोंगान तोंगांबा हेल्थ सेंटर सिंगदा अखोइगी रूटीन इम्यूनाइजेशन ओइना चथरिबा वैक्सीनेशन प्रोग्राम असिदा हौजी हौजी अखोइगी मिरोनबी ममा अमदी अंगांग सिंगदा करम मखलगे वैक्सीन कापलिबगे हाइबदु मियामदा अमुक्तंग पाकसन खंगनबा डॉक्टरना सुगाइना ताकपिसी तमो अखोइ थौबाल डिस्ट्रिक्ट से अखोइगी पॉपुलेशन से अराउंड 4 लाख मयानी सिदा अखोइ
chahi amagi annual pregnant women se around 4,000 aduga sida aikoigi chahi ama phawagi angangi masing asina ising tare pumani maruina haiba immunization da koina tawdari pregnant women dagi hawraga yamdabada angang chahi ani phawbase akoina complete immunization tawtopani adubu akoigi immunization program sida aikoi chahi 15 phawbuni akoina immunization program da yawjaribase samna haibada akoi immunization tawribase akoina vaccine preventable disease maruina akoi disease mapan dagi akoina ngathona bagidamukta vaccination ase hek miron ba horapadagi pidabani hepatitis hojik kanna hengalapasida hepatitis 0 dose akoina hek popada kapi horagadi mathangda angangsingda hepatitis narakpadagi yamna ngaktokpa ngamgani habasi mathamge akoi schedule gi matungina angangsingse sahi amma bhongi manungsida yamdrabada akoi ngasagi daksingse tha amma makhai dagi tha ani makhai tha ahum makhai sumaina tawraga akoina kapani aduga rotavirus hariba childhood diarrhea gi yamna maruba angangsing lainasdagi ngakthoknaba rotavirus so akoi kapthokpirani aduga sigi mathakta amuk anoba akoina PCV haina vaccine amasu akoi hojik yamna kuidribada akoi hapchanjare sumaina tawduna angangsingse akoina tha mapun phawba akoi kape angangsingse sahi 0 to 1 hongi manungsida akoina fully immunized tawnanabagidamukta akoi angangsingse Thawban district ki deriva akoigi CIC PHC amadi district hospital aduga maruina akoi sub center singdasu hatta da at least amumu kakthokjari aduga district hospital gumbadadi akoina thamjaribase ta amada mangarakti akoi routine immunization adum thamme aduga urban health center singdasu Thawban gi CMO office dasu leire aduga Hugden gi urban health center moidasu akoi hatta da minute ani adumaina kakthokjai aduga atopa CIC PHC dasu yamdrabada hatta amada akoi minute ani thammaga routine immunization se kanna honajari card ama leiri akoina MCP card haina akoi sigi card sida mama gi hita kapa khotpa akoi loinaba ma isindigani aduga hayeng delivery adagi magi check up adusu loina yaure aduga angang singi su sida loinaba isilaga akoina sida asasing adagi akoigi leiba ANM sing adigi sign adagi MO sing na recognize tawri adubu sin hesitant area kharadi akoi adum thamdaba nate koi Thawban district tasu aduna akoigi routine immunization se akoina kanna honaduna akoina hojik phawba akoina kapakpasi akoi 70% se akoi yong bose adum waba aduna maram oiraga akoigi da left out adagi drop out angangsing se adum lei masigi su akoina akoi athasing angawadi sing amadi akoigi ANM sing supervisor sing gi mateng lawraga akoi drop out na sing angangsing se kanna ukhalaga kapthoknaba to kanna honajari adubu 100 kapa maki hojik phawba akoi namri hujigi akoi micro plan gi yam kanna akoi tawjari handaki sida akoina house to house laga akoi micro plan se yamna mayek sangba adana head count du tongnabadi akoi security dana akoi training loijakre akoina sida aina kitang hajani ba mana akoi kananguma mama mapasingna anganse akoina la hudre tha ama ni subada kapambadagi hojik chahi pha dore akoigi chatpa yararoi akoigi hira papagi matamti hendokre haina adumaina khallaga lei thokpidaba anytime akoi hojik chahi ama phadaba anga orasu ithawrasu adumak lakpiu magi kapam topodo akoi sunana ba kapani aduga kapa yaba jamsingado chahi hendokragasu kapa yaba mayam amalei sa hajabagi chahi manga phawda kapa yaba lei adagi 10 phaw kapa yaba lei aduna sigumba lehomba daksing lemomba adi kapudaba singado akoi adum kapsade na lakpidaba tawgano aigi jaga singduda akoi PHC singi makhada leba sub center sing PHC singi makhada leba sub center sing da akoi immunization se adumak patana tagi adum getana tawjagani mama pa agisina akoi angang singa se magi matam tangkak tubi matam na akoi pijariba daksina se kapsokiyo hek mirole khangapa matamda anakpa health facility amada tapiraga ikoi ngasai aina haijasiba mother and child protection card and MCP card haibase akoi sub center singdagi adum thangdigani or natraga akoi nana aina chatluba mafam aigi jaga aduda soidana thangdigani haiba card sida akoina
ꯃꯃꯥꯗꯒꯤ ꯍꯧꯔꯒ ꯑꯉꯥꯡꯁꯤꯅ ꯍꯌꯦꯡ ꯆꯍꯤ 15-16 ꯐꯥꯎꯕ ꯃꯇꯝꯗ ꯀꯥꯞꯀꯗꯕ ꯍꯤꯗꯥꯛꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯅꯕ ꯁꯤꯗ ꯌꯥꯎꯔꯒ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯃꯤꯔꯣꯟꯕꯒꯤ ꯂꯣꯏꯅꯕ ꯃꯥꯒꯤ ꯗꯇꯥ ꯃꯈꯩ ꯑꯩ ꯇꯤꯇꯥꯅꯁ ꯀꯔꯝ ꯀꯥꯟ ꯀꯥꯞꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯀꯌꯥ ꯂꯩ ꯑꯩꯒꯤ ꯀꯔꯤ ꯑꯅꯥꯕ ꯂꯩ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ NCD ꯀꯥꯔꯗꯁꯤꯗ ꯉꯁꯥꯏꯒꯤ ꯏꯟꯇꯤꯅꯦꯇꯦꯜ ꯆꯦꯛꯑꯞꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅꯕ ꯏꯁꯟꯖꯍꯧꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯌꯦꯡ ꯗꯦꯂꯤꯚꯔꯤ ꯅꯨꯃꯤꯠꯁꯤꯗ ꯗꯦꯂꯤꯚꯔꯤꯗ ꯀꯩ ꯀꯥꯞꯄꯤ ꯀꯩ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯁꯤꯒꯤ ꯀꯥꯔꯗꯁꯤꯗꯗꯤ ꯂꯣꯏꯅꯕ ꯑꯩꯈꯣꯏꯅ ꯏꯁꯤꯜꯂꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯔꯗꯁꯤ ꯄꯥꯏꯔꯒ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯁꯤ ꯀꯥꯔꯗꯁꯤ ꯁꯤ ꯍꯦꯛ ꯄꯥꯏꯈ꯭ꯔꯒꯗꯤ sida loina like macha ama dongani akhoi na pijari base sida imungi mi amana hek pa da loina khangna na ba ai gi angang se karam kanda dai da ka pa chatani kari to gani ha base khangna na ba gi sida loina ba akhoi gi MCP card da yawjara bani ba dina yargadi nauna luhongba amadi anauba angang chengda ba ek nirom bi khuding mak natraga hanbu oda kare any miro lebo haragadi angang yam ba oisunu yam da ba oisunu akhoi laithokpi da haidi aidi amiri chore ahum chore khangye ha ba mongga laithokpi da na akhoi anakwa kano da health facility da tapiraga akhoi gi MCD card sima paithan bi hoba aduga si hayeng angang duna taw amatamda mana school da admission tawba matamda to si adum changga da ba immunization gi nang kari da ka khre kari tetanus toxoid karamba tahi da ka khre ha ba hojiki school chingda su loina ba machigi data su yawtragadi admission pi dragane ba aduna aikoi mama mapa oibisina aikoi isagi amadi ai isasing digi hayeng admission tawamdai da ko tin tilaga aikoi gi immunization card sabiyo adu tawbiyo haibado adu haidana bagi damakta aikoina tek miron ma matamdagi aigi isasing magi masasu phanana ba amadi magi hayeng tumda school college tangma matamda su problem leitana ba aigi MCP card se paithan biraga akoi matam chana karamba kanda hida kaapda haibana tingbodo akoi sigi card sida loina ba yawjare nuna yaring kai kinamakna akoi na tawjariba akoi gi government gi section dagi akoi gi doctor singna amadi akoi gi administration gi side gi district administration amadi akoi district health society na akhina tawjariba thabak singna sida nating pambiduna akoi Thoban district gi immunization gi percentage se hansi aduga haijaba matanda akhina laksaba matanda akoi tapsina da kapama laksaba matanda any akoi da suggestion piningba aduga tawhiningba singdo so akoi da tapira o aduga akoi na su akoi gi angamba thakta chamthoknaba amadi mayangi service se akoi hananaba aduga Thoban district se yamna matha mau phaba sinjang taijang daba koi district ama oinina ga hona bada koi punamakna thajo piba pinabi haiba se district administration amadi district health society Thoban amadi district family welfare ye site bi hanana haijari ngasi asungulaba thoramasida doctor na marik chumo phom kaya phongtok piramba adugidamakta doctor bu thagatchari matang asida kaswani Imphal gi ipau kangbu nu puthokpa chayol gi pau gi saktam loijare aiba Thokchom Jogendrajit puthokpa gin Gangte Lijakhivi Ningthoukhongjam Suni